ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯃꯔꯝ ꯑꯗꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯁꯦꯠꯂꯤꯕꯅꯣ ꯑꯍꯥꯟꯕ ꯃꯔꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯆꯨꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯁꯦꯠꯂꯤꯕꯅꯤ ꯃꯁꯤ ꯇꯧꯕꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯊꯪꯒꯤ ꯃꯔꯝ ꯑꯁꯤꯅ ꯗꯣꯛꯇꯔ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯑꯅꯥꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯅꯤ ꯍꯦꯜꯊ ꯑꯃꯁꯨꯡ ꯍꯥꯏꯖꯤꯟ ꯂꯨꯕ ꯅꯥꯟꯕ ꯑꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯍꯦꯛ ꯄꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯁꯤꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯑꯃꯁꯨꯡ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯗ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯤꯕ ꯀꯨꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯁꯦꯠꯂꯤꯕꯅꯤ ꯃꯊꯪ ꯑꯁꯤꯅ ꯂꯣꯌꯔꯁꯤꯡ ꯍꯥꯏꯕꯗꯤ ꯂꯣꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯖꯦꯁ ꯅꯠꯇ꯭ꯔꯒꯅ ꯑꯦꯗꯚꯣꯀꯦꯠ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤꯅꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯣꯠ ꯂꯤꯠꯂꯤꯕ ꯑꯁꯤ 1865ꯇ ꯏꯪꯂꯦꯟꯗ ꯂꯩꯔꯝꯕ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯖꯖꯁꯤꯡ ꯑꯁꯤꯗ ꯂꯤꯠꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯇꯧꯕꯗꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯁꯤꯟꯕ ꯃꯆꯨ ꯑꯃꯅꯤ ꯑꯃꯨꯕ ꯃꯆꯨꯁꯤ ꯑꯐꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒꯤ ꯑꯣꯏꯅ ꯈꯪꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯋꯥꯌꯦꯟꯒꯗꯧꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯕ ꯃꯆꯨ ꯑꯁꯤ ꯁꯤꯖꯤꯟꯅꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯔꯣꯏꯕꯁꯤꯗꯤ ꯌꯨꯅꯤꯐꯣꯔꯝꯒꯤ ꯑꯣꯏꯕ ꯃꯆꯨ ꯅꯠꯇꯕ ꯑꯃ ꯌꯦꯡꯁꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯖꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯃꯇꯝꯗ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯂꯣꯝ ꯑꯗꯨ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯨꯗꯦꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯃꯤꯅꯤꯡ ꯑꯃꯈꯛꯅꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯏꯔꯤꯕ ꯀꯣꯂꯣꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯅ ꯂꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯉꯥꯟꯕ ꯈꯨꯃꯟꯒ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ